ꯃꯌꯥꯝ ꯉꯁꯤꯒꯤ ꯆꯥꯅꯕꯁꯤꯗ ꯁꯦꯝꯖꯔꯦ ꯃꯣꯔꯣꯛꯀ ꯉꯥꯔꯤꯒ ꯊꯨꯝꯒ ꯆꯅꯝꯒꯅꯦ ꯑꯖꯤꯅꯥꯃꯣꯇꯣ ꯈꯔꯁꯨ ꯍꯥꯞꯆꯔꯦ ꯃꯌꯥꯝ ꯇꯦꯁ ꯂꯩꯅꯕꯒꯤꯗꯃꯛꯇ ꯑꯗꯣ ꯁꯤꯁꯤꯅ ꯑꯋꯥꯊꯕꯤꯅꯦ ꯃꯌꯥꯝ ꯑꯋꯥꯊꯕꯤꯒ ꯑꯣꯏꯅ ꯃꯦꯠꯆꯔꯛꯑꯅꯤ ꯑꯗꯣ ꯇꯦꯁ ꯂꯩꯅꯕꯒꯤꯗꯃꯛꯇ ꯉꯥ ꯈꯔ ꯑꯃꯁꯨ ꯍꯥꯞꯆꯔꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯌꯥꯝ ꯍꯥꯎꯗꯣꯏꯅꯦ ꯑꯗꯣ ꯃꯅꯥ ꯃꯁꯤꯡ ꯑꯣꯏꯅ ꯀꯣꯠꯂꯒ ꯆꯥꯖꯔꯛꯀꯦ ꯉꯁꯤꯗꯤ ꯃꯌꯥꯝ ꯁꯤꯒꯤ ꯆꯥꯅꯕꯁꯤꯗ ꯂꯩꯖꯔꯦ ꯁꯤꯗ ꯌꯣꯡꯆꯥꯛ ꯂꯩꯔꯦ ꯀꯣꯠꯅꯕ ꯑꯗꯒꯤꯗꯤ ꯐꯗꯤꯒꯣꯝꯅꯦ ꯁꯄ꯭ꯔꯤꯡ ꯑꯣꯅꯤꯌꯟꯅꯦ ꯒꯖꯔꯅꯦ ꯃꯨꯔꯤꯅꯦ ꯑꯗꯒꯤꯗꯤ ꯊꯕꯤ ꯂꯩꯔꯦ ꯁꯤꯗ ꯉꯥ ꯃꯆꯥ ꯂꯩꯔꯦ ꯁꯤꯗ ꯉꯥ ꯑꯆꯧꯕ ꯂꯩꯔꯦ ꯇꯧꯕ ꯑꯗꯨꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯅꯦ ꯕꯤꯠꯔꯨꯠꯅꯦ ꯑꯗꯒꯤꯗꯤ ꯅꯨꯡꯁꯤꯗꯥꯛꯅꯦ ꯁꯤꯁꯤꯅ ꯃꯤꯊꯤ ꯄꯇꯥꯅꯦ ꯁꯤꯗ ꯆꯥꯛ ꯂꯩꯔꯦ ꯑꯗꯨꯒ ꯃꯣꯔꯣꯛ ꯃꯦꯠꯄꯁꯤꯗ ꯆꯠꯅꯤ ꯂꯩꯔꯦ ꯑꯋꯥꯊꯕꯤꯒꯅꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯃꯨꯛ ꯆꯥꯔꯁꯦ ꯍꯜꯂꯣ ꯃꯌꯥꯝ ꯑꯩ ꯑꯃꯨꯛ ꯂꯥꯛꯆꯔꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯅꯝꯕꯅ ꯃꯅꯥ ꯃꯁꯤꯡꯅꯦ ꯁꯤꯁꯦ ꯑꯋꯥꯊꯕꯤ ꯃꯣꯔꯣꯛ ꯃꯦꯠꯄꯅꯦ ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯁꯦ ꯒꯖꯔ ꯍꯥꯟꯅ ꯆꯥꯔꯁꯦ ꯃꯌꯥꯝ ꯊꯨꯝꯃꯦ ꯌꯥꯝ ꯃꯌꯥꯝ ꯅꯨꯡꯁꯤꯗꯥꯛ ꯃꯣꯔꯣꯛ ꯁꯥꯒꯗ꯭ꯔꯥ ꯈꯪꯗꯦ ꯃꯣꯔꯣꯛ ꯁꯥꯔꯦ 스프링 어니언 레이 삽도 야울래 미ठी पता मैम 용짝 मैम 고하게 뭐로 가서 아빠 되게 짜다 먹으려 가면 심으면 미치보다 아주 하우잖아 눈시다 가면 심리하면 하울만
비루트네. 답이. 깔래. ꯌꯥꯝ ꯀꯜꯂꯦ. ꯃꯥꯒꯤ ꯂꯩ ꯁꯥꯠꯄꯗꯣ ꯑꯗꯨꯗꯣ ꯑꯣꯏꯕ ꯃꯥꯜꯂꯦ. ꯃꯌꯥꯝ ꯏꯅꯣꯛꯀꯤ ꯃꯁꯔꯨꯝꯒ ꯅꯨꯗꯜꯁꯀ ꯆꯥꯕꯤꯔꯣ ꯍꯥꯏꯕꯗꯣ ꯆꯥꯖꯔꯛꯀꯦ ꯃꯊꯪ ꯑꯗꯨꯒ ꯄꯣꯛꯁꯨ ꯆꯥꯕꯤꯔꯣ ꯍꯥꯏꯌꯦ, ꯊꯔꯣꯏ ꯊꯣꯡꯕꯁꯨ ꯑꯩ ꯑꯗꯨ ꯃꯊꯪ ꯆꯥꯖꯔꯛꯀꯦ. ꯑꯗꯨꯒ ꯀꯥꯡꯁꯣꯏꯒꯨꯝꯕ ꯑꯆꯝꯕꯁꯨ ꯆꯥꯕꯤꯔꯣ ꯍꯥꯏꯕ ꯌꯥꯎꯋꯦ, ꯑꯗꯨꯒꯨꯝꯕꯁꯨ ꯑꯗꯨꯝ ꯆꯥꯖꯔꯛꯀꯦ ꯃꯌꯥꯝ. ꯁꯤꯁꯤꯁꯨ ꯆꯥꯕꯤꯔꯣ ꯍꯥꯏꯕ ꯑꯗꯨꯗꯨꯒꯤ ꯆꯥꯖꯔꯛꯄꯅꯦ.
ꯈꯔ ꯑꯃꯨꯛꯀ ꯂꯧꯒꯦ ꯊꯣꯏ ꯈꯥꯃꯦꯟ ꯑꯁꯤꯟꯕꯅ ꯍꯥꯎꯋꯦ ꯉꯁꯤꯒꯤꯗꯤ ꯂꯣꯏꯖꯔꯦ ꯃꯌꯥꯝ ꯁꯤ ꯒꯖꯔ ꯃꯇꯦꯛꯁꯤꯃ ꯂꯦꯝꯃꯦ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯃꯣꯔꯣꯛꯇꯣ ꯁꯥꯗꯤ ꯁꯥꯏꯌꯦꯕꯀꯣ ꯑꯗꯨꯕꯨ ꯒꯖꯔꯒ ꯃꯨꯔꯤ ꯀꯩꯀꯩ ꯌꯥꯎꯕꯗꯣ ꯑꯗꯨꯗꯨꯅ ꯊꯨꯝꯕꯒꯤ ꯃꯌꯥꯝ ꯕꯤꯠꯔꯨꯠꯀ ꯌꯥꯎꯕꯗꯣ ꯑꯗꯨꯗꯨꯅ ꯊꯨꯝꯃꯦ ꯑꯗꯨꯗꯨꯒꯤ ꯃꯣꯔꯣꯛꯇꯣ ꯀꯩꯁꯨ ꯀꯩꯅꯣ ꯇꯧꯈꯤꯗ꯭ꯔꯕ ꯌꯥꯝꯅ ꯁꯥꯕꯗꯣ ꯑꯣꯏꯈꯤꯗ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯌꯥꯜꯂꯒ ꯆꯥꯈꯤꯕꯒꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯑꯅꯧꯕ ꯌꯦꯡꯕꯤꯕꯁꯤꯡꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯣ ꯑꯗꯨꯗꯨꯒ ꯃꯌꯥꯝ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯨ 300 ꯍꯦꯜꯂꯦ ꯃꯌꯥꯝ ꯑꯗꯨꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯩꯌꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯃꯌꯥꯝ ꯃꯃꯥꯡꯒꯤ ꯀꯃꯦꯟ ꯚꯤꯗꯤꯑꯣꯁꯤꯡꯗ ꯀꯃꯦꯟ ꯄꯤꯔꯛꯈꯤꯕ ꯆꯥꯎ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯁꯤꯡꯗꯣ ꯑꯩ ꯃꯌꯥꯝ ꯁꯣꯏꯗꯅ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯆꯥꯖꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯑꯅꯧꯕ ꯌꯦꯡꯕꯤꯕꯁꯤꯡꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯣ ꯃꯌꯥꯝꯒꯤ ꯅꯨꯡꯁꯤꯕꯤꯕꯗꯨꯅ ꯑꯩꯅ 300 ꯍꯦꯟꯕ ꯉꯝꯖꯔꯤꯕꯅꯦ ꯃꯈꯥ ꯇꯥꯅ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯇꯧꯕꯤꯌꯣ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯀꯥꯏꯅꯔꯁꯦ ꯃꯌꯥꯝ